Luchingba Singna Mitop na Yanaba Hotnaduna Choukri Konduna Masagi Mareicha sing Mutkhrasu Yai HAIBAGUM THOUSADANA LEIRABADI MANIPUR CHAKLAKKANI HAINA All Manipuri Student Union AMSU gi HRD Secretary NINGTHOUAJAM SANTOSH na PHONGDOKHRE Leptana AMSU na realized to serve the indigenous people of Manipur HAIBAHIRAMda Satharakiba Nifutaruk Suba Mikap Thokpa Thabum Thoramgi academic campaign gi sarukamo oina ngasisu Sacred Heart Higher Secondary School amadi Sina Prime Rose English School da pangthokiba campaign da SANTOSH na PHONGDOKHIBANI mahana campaign aduga mari leina na hai aikoigi Luchingba Singna migi makhong konba migi wata dragadi thabak tawba ngamdaba manbagi chatnabi ama leiraklibasi matam leiringai mikap thokpi hau ipaipu singna lisang sena nga kuna thambiramba Manipur sida ngasidi award haipa saba mipal tangbagi wakhalon chelakpa kaya sina Manipur kiningai oiba phibam amada leire mitop na lengak chokri pairaklabadi miyam ge apambagi mayokta thabak torokpa haibasi masana tabani asiguma chatnabi asi semdoktana ngasi khudong chaba khaki yenglaga thabak toroklagadi khangtuna leiramba miyam asina nongma natraga nongmudi asawbagi pankhai lan khiduna achokba ihawama lakpa yai madu thoktingai miyam na pamli basi karino haibadu khantharaga thabak tawbiu maikai khuding Manipur thugaina ba muthatnaba hotnarakpa tanja asida Khangsin usinadana ai soidraga loire haina laithokpagi chatnabi asi hongdok pinaraga irei pa asi kanna bhona minasi mitop na maikai khudingda mapu sarakli ba haibasi mapu saraklabani haibasi khanglaga aikoi miya mikap thokminasi aikoi maselgi marakta chayet naba yaba thabak tobagi mahut apunbagi oiba leiba kannabagi thogai pangminasi haiki School anida tongan na pangthokiba thoramda Sacred Heart Higher Secondary School gi Principal R. Ratna Prime Rose English School gi Principal Lakshman AMSU gi Organization Secretary Huidom Punsi Basu Sarukyaki